ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯝꯇꯪ ꯇꯝꯖꯒꯦ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ ꯃꯗꯨꯗꯤ ꯁ꯭ꯌꯨꯇꯤ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯅ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯗꯦꯠ 31 ꯖꯨꯂꯥꯏꯒꯤ 2021ꯒꯤ ngasi Saturday numitida yana cherol ama sign tawnakhre yana cherol sigi matangda ai pallibase ai khitang pathokcharake soigi lamki harsu mayamna ngakpigani Seuti Film Production Imphal na Mirabai Chanugi Punsi Wari Thodokta Yumpham Oiba Manipuri Feature Film ama namnaba ngasi July 13 gi ayuk pung 8 taba matamda Nongpok Kaksingda leiba Mirabai Chanugi yumda Seuti Film Production gi chairman amasung film asigi screenplay amadi dialogue igadaba manawbi film asigi director oigadaba OC Maira amasung film asigi producer oigadabi RK Nalini Devi ga loinana Saikom Mirabai Chanu Saikom Kriti Maitei Mirabai ge apokpa amasung Huirem Bimol Maitei Nongpok Kaksing ga loinana yana cherol ama sahi tawnakhre film asi Manipuri feature film oina Mirabai Chanu na angang oiningedagi khungangi punsida horakpa pamjaba senfam oina webletting masanada sangnanaba honarakpa national amasung international gi thakta saru yarakpa amasung Tokyo Olympic 2020 da silver medal lorokpa fawbagi thengnarakpa tawdoksing yumpham oiduna lamdamsigi khungang amasung sahargi marakta thokpa tawdok wathoksing Manipuri singi mahusadagi chanarakpa amasung natki oiba tawdok wathok kayaga loinana mahakna thengnarakpa awa nungai tawdok kaya reality oina lamdamsigi leihauda utkani film asi Bharat ki atai lon singda amasung English londa subtitle amasung dubbing tawgani pause tabada asigi mate akhoi su nungaiba faujai hariba film se athubada puthokpiraktuna mayamda utpa ngambiba oisanu haine isorgi mafamda su Manipur Talent YouTube channel sigi maikaidigi hanna isorgi mafamda nijari yingbiruba punamakpu Manipur Talents YouTube channel sigi maikaidigi amukana khurumjari